ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯧꯅꯥ ꯂꯩꯕꯤ ꯃꯃꯥ ꯃꯆꯥ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯤꯛ ꯉꯥꯟꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯦꯕꯤ ꯐꯩꯔꯣꯏꯖꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ, ꯈꯨꯜ ꯑꯁꯤꯗ ꯂꯥꯏꯖ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥ ꯂꯩꯃꯒ ꯃꯄꯥ ꯅꯤꯡꯊꯦꯝꯒꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯗꯤ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯩ꯫ ꯆꯥꯛꯈꯨꯝꯗ ꯃꯤꯔꯥꯡ ꯊꯨꯕ, ꯃꯈꯨꯠꯇ ꯁꯤꯀꯤ ꯐꯥꯎꯕ ꯅꯞꯇꯕ, ꯌꯥꯝꯅ ꯃꯔꯤꯟ ꯇꯟꯕ ꯅꯨꯄꯥꯅꯤ꯫ ꯃꯥ ꯅꯨꯡꯉꯥꯏꯊꯣꯛꯄꯁꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁꯥꯗꯨꯅ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯀꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯁꯦꯜ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯒꯤ ꯇꯥꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯤꯡꯊꯦꯝ ꯌꯨ ꯉꯥꯎꯗꯨꯅ ꯂꯥꯎꯔꯒ ꯆꯪꯂꯛꯏ꯫ "ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯤꯡꯊꯦꯝ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯖꯧ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯗ ꯌꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦꯗꯅ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯖꯕ ꯇꯥꯕꯅꯤ"꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯩꯗꯣ ꯆꯥꯛꯇꯕꯒꯤ ꯀꯥꯝꯕ ꯀꯟꯅ ꯂꯥꯛꯅꯔꯤꯕ ꯂꯥꯏꯖꯗꯤ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯃꯊꯃꯣꯏꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯁꯥꯡ ꯁꯦꯝꯂꯝꯕꯤ ꯂꯩꯃ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯛꯈꯤ꯫ ꯂꯥꯏꯖ ꯁꯥꯎꯅꯤꯡ ꯃꯊꯟꯇ ꯍꯥꯏꯖꯩ, "ꯉꯁꯤ ꯑꯩꯅꯅꯦ ꯏ ꯀꯥꯔꯛꯇꯅ ꯃꯩꯆꯝꯁꯤꯅ ꯃꯃꯥꯏꯁꯤꯗ ꯍꯦꯛ ꯆꯨꯕ, ꯃꯊꯨꯟꯗꯤ ꯃꯣꯔꯣꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯄꯛꯇꯦ, ꯁꯦꯟꯖꯥꯎ ꯄꯥꯏꯕꯒ ꯁꯥꯔꯗꯅ꯫ ꯃꯥ ꯎꯕꯗ ꯑꯩ ꯌꯨꯝꯒ ꯑꯃꯇ ꯍꯦꯛ ꯄꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯄꯨꯡꯈꯥ ꯍꯦꯛ ꯈꯥꯕ ꯍꯥꯏꯕꯗꯨ ꯈꯥꯔꯤ"꯫ ꯂꯩꯃꯗꯤ ꯐꯅ ꯃꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕ ꯂꯩꯔꯕꯁꯨ ꯍꯥꯃꯨꯅꯤ ꯈꯟꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯝꯗꯨꯅ, "ꯃꯣꯏꯕꯥ, ꯌꯥꯔꯦꯁꯦ ꯇꯣꯛꯄꯤꯔꯣ꯫ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯕ ꯇꯥꯔꯤ꯫ ꯏꯃꯨꯡꯗ ꯅꯤꯡꯊꯤꯅ ꯄꯣꯊꯥꯕꯤꯔꯣ ꯂꯥꯎ"꯫ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯔꯛꯏ꯫ ꯂꯩꯃ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅ ꯆꯨꯔꯤ ꯑꯗꯨꯗ ꯌꯩꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ "ꯑꯩꯍꯣꯏꯃ"꯫ ꯃꯇꯥꯡꯁꯤꯗ ꯂꯩꯃꯒꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯁꯈꯤꯗꯨ ꯄ꯭ꯔꯞ ꯊꯣꯔꯛꯂꯦ꯫ ꯐꯠꯇꯕ ꯃꯆꯥꯗꯨꯗ ꯆꯩꯕꯒꯤ ꯃꯍꯨꯠꯇ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ, "ꯅꯋꯥ ꯅꯄꯨꯔꯣꯏꯕꯁꯤ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯍꯜꯂꯛꯑꯦ ꯍꯥꯏꯔꯒꯗꯤ ꯅꯆꯤꯟꯗꯨ ꯀꯕꯣꯛ ꯄꯣꯛꯎꯔꯅꯨ꯫ ꯏꯔꯦꯟꯖꯅ ꯊꯦꯝ ꯅꯧꯗꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕ ꯀꯔꯤ ꯀꯥꯏꯕꯒꯦ? ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯅꯕ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ"꯫ ꯃꯄꯥꯟꯗ ꯂꯥꯎꯅꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯕꯗ ꯍꯟꯗꯛꯇꯤ ꯂꯥꯏꯖ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ "ꯀꯩꯅꯣ? ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ꯫ ꯏꯃꯥꯗ ꯑꯕꯣꯛꯀ ꯅꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯆꯥꯔꯤꯗꯨꯕꯣ"꯫ ꯂꯩꯃ ꯃꯆꯥꯗꯨ ꯁꯥꯎꯈ꯭ꯔꯒ ꯃꯊꯣꯡ ꯆꯥꯗꯦ ꯈꯪꯕꯅ ꯃꯊꯛꯇ ꯀꯥꯔꯛꯇꯨꯅ, "ꯏꯃꯥꯒꯤ ꯕꯦꯝꯃ, ꯑꯍꯟꯒ ꯃꯥꯟꯅꯒꯅꯨ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯅꯄꯥ ꯌꯨ ꯉꯥꯎꯕꯁꯤꯒ ꯃꯥꯟꯅꯔꯒ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ ꯏꯆꯥꯒꯤ ꯏꯖꯠ ꯁꯣꯛꯅꯅꯕꯅꯤ"꯫ ꯂꯥꯏꯖ ꯃꯃꯥꯒꯤ ꯑꯋꯥꯕ ꯐꯖꯅ ꯈꯪꯕꯅ, "ꯑꯕꯣꯛꯁꯨꯅꯦ, ꯅꯆꯥꯅꯨꯄꯥꯁꯤꯅ ꯅꯣꯡ ꯐꯨꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯁꯨꯗꯕ ꯃꯈꯩ ꯏꯃꯥꯗꯒꯤ ꯁꯦꯜ ꯅꯤꯅꯤꯗꯨꯅ ꯁꯥ ꯁꯥꯕ ꯃꯈꯩ ꯀꯣꯏꯆꯠ ꯆꯠꯄꯗ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯔꯒꯅ ꯃꯊꯤꯕꯣꯡ ꯃꯌꯨ ꯊꯛꯆꯤꯜꯂꯒ ꯑꯣꯠꯄ ꯅꯩꯕ ꯇꯧꯕꯗꯁꯨ ꯋꯥ ꯉꯥꯡꯗꯦ꯫ ꯌꯦꯡꯕꯕꯨ ꯉꯝꯕ꯭ꯔꯣ? ꯏꯃꯥꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯧꯒꯠꯇꯨꯅ ꯄꯥꯠ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕ, ꯑꯉꯟꯕ ꯑꯌꯨꯛꯇꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯇꯦꯛꯇꯨꯅ ꯄꯨꯟꯅ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯌꯣꯟꯕ, ꯍꯜꯂꯛꯑꯒ ꯐꯤ ꯑꯃꯨꯛ ꯁꯥꯕ, ꯁꯤ ꯃꯌꯥꯝ ꯑꯁꯦ ꯅꯣꯏꯗꯤ ꯀꯔꯤꯁꯨ ꯈꯟꯗ, ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗꯕ ꯅꯠꯇ꯭ꯔꯣ"꯫ ꯅꯤꯡꯊꯦꯝ ꯃꯆꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯃꯈꯣꯟ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯏ꯫ "ꯍꯩ! ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯅꯥꯗꯅꯣ? ꯍꯥ? ꯑꯍꯜ ꯂꯃꯟꯗ ꯀꯔꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕꯗꯨ ꯅꯃꯥꯁꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ꯭ꯔꯣ? ꯅꯪ ꯇꯝꯕꯤꯗ꯭ꯔꯕꯅꯤꯅ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯦꯅꯦ ꯍꯥ"꯫ "ꯕꯥꯕꯥ, ꯍꯥꯏꯕ ꯌꯥꯔꯦ ꯉꯥꯡꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯆꯤꯟꯂꯩ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯅ ꯄꯉꯥꯡꯗ ꯉꯥꯡꯕꯤꯔꯛꯀꯅꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯀꯔꯤ ꯑꯔꯥꯟꯕꯕꯨ ꯌꯥꯎꯈ꯭ꯔꯒꯦ? ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯀꯣꯏꯔꯤꯗꯤ ꯉꯛꯏ, ꯃꯄꯥ ꯑꯃꯅ ꯃꯆꯥ ꯑꯃꯒꯤ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦꯅꯦ"꯫ ꯋꯥꯍꯩ ꯑꯁꯤꯕꯨ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ pusinki. Mamang mana piklingay matamda mabok amadi mapa ani changduna mama sibu. Otpa yaba otpada maru mayang kemlabani adubu. Haujikti laijana mamagi damakta nupa amadagi tadana pambom tingli. Chakum changlagtuna chairiba sing adu sitna na loishili. Mamana summangduna leiba aduda makol khonjeladu itap tap thaduna. Ima numit kudingi tauduna da thoktuna da leiraba irangsida kaigino imana adu henjina khaliduna. Haujiktine sonthabagi matam nate. Makoisu makoina thokpa leisanu. Aikoisu akoina thokpa leigadabani. Aduga hayingdagidi paabada sel pibasu to. Magi mathibum thaknanaba. Nupi koiba chatnanaba. Imana wana tanjaba sel do. Mangonda hungadaba nate. Yumsida leiriba kanabunu imanangna kiribase. Leimang asidi wakhaldu tasengna nungaitre laija phana yamna sawningba pentaba leirabasu mama bu themjin birai. Ima
ꯃꯤꯑꯣꯏꯕ ꯑꯃꯅ ꯐꯠꯂꯣꯏ ꯌꯥꯎꯅ ꯐꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯏꯄꯥ ꯏꯄꯨꯅ ꯊꯥꯏꯅ ꯍꯥꯏꯅꯔꯝꯕ ꯏꯋꯥ ꯐꯠꯇꯕ ꯁꯤꯕ ꯉꯥꯏꯕ, ꯏꯆꯥ ꯐꯠꯇꯕ ꯆꯥꯎꯕ ꯉꯥꯏꯕ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯅꯪ ꯁꯣꯟꯊꯒꯅꯨ꯫ ꯅꯪꯒꯤꯗꯃꯛꯇꯤ ꯅꯆꯥ ꯑꯩ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯗꯅ꯫ ꯋꯥꯈꯜꯗꯣ ꯐꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯑꯃ ꯃꯥꯒꯤꯗꯃꯛꯇ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅ ꯄꯦꯟꯊꯣꯛꯂꯦ꯫ ꯂꯥꯏꯖ ꯁꯥꯎꯅꯤꯡꯃꯟꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯃꯃꯥꯒ ꯃꯥꯒ ꯆꯥꯊꯣꯛꯂꯒ ꯑꯔꯦꯝꯕꯁꯤꯡ ꯑꯗꯨꯅ ꯄꯨꯈꯝ ꯇꯦꯡꯀꯣꯠꯇ ꯍꯥꯞꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯊꯥꯡꯖꯤꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯃꯆꯤꯟꯗ ꯁꯤꯡꯅꯕ ꯑꯃ ꯌꯥꯎꯅ ꯁꯣꯜꯂꯤ꯫ ꯈꯪꯅꯤꯗꯅ, ꯅꯕꯨꯛꯆꯦꯜ ꯑꯗꯨꯛ ꯄꯤꯛꯄ ꯅꯃꯥꯅꯆꯥ ꯉꯁꯤꯗꯤ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯒꯦꯕ꯫ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯊꯥꯡꯖꯤꯜꯂꯝꯂꯒ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯃꯅꯤꯡꯗ ꯄꯨꯊꯣꯛꯇꯨꯅ ꯁꯤꯠ ꯅꯥꯟꯅ ꯐꯦꯡꯗꯣꯛꯂꯒ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯂꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯂꯥꯟꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯅꯤ ꯅꯣꯡꯁꯨ ꯂꯦꯞꯇꯦ, ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯆꯨꯊꯔꯛꯂꯤ꯫ ꯂꯧꯕꯨꯛꯇ ꯄꯥꯠꯇ ꯉꯥ ꯐꯥꯕꯤꯁꯤꯡꯒꯤꯗꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯖꯕꯤꯅꯤ꯫ ꯂꯥꯏꯖꯁꯨ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯇꯦ꯫ ꯃꯃꯥꯅ ꯑꯊꯦꯡꯕꯗ ꯆꯠꯀꯗꯕꯗꯨ ꯃꯥꯁꯨ ꯌꯥꯎꯅꯅꯕ ꯁꯦꯝ ꯁꯥꯏ꯫ ꯉꯁꯥꯏꯗꯒꯤ ꯇꯨꯝꯕ ꯅꯠꯇꯦ, ꯐꯤꯁꯥꯀꯣꯜ ꯑꯗꯨ ꯅꯣꯡ ꯍꯥꯏꯖꯤꯟꯕ꯭ꯔꯥ, ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯍꯣꯠꯅꯖꯔꯤꯕꯅꯤ꯫ ꯕꯦꯃꯥ, ꯅꯣꯡꯁꯤꯁꯨ ꯂꯦꯞꯇꯦ, ꯀꯝꯗꯧꯅꯤ? ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯈ꯭ꯔꯦ꯫ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯏꯔꯦꯟꯖꯅ ꯇꯨꯝꯃꯒ ꯂꯩꯔꯝꯃꯒꯦꯔꯣ? ꯂꯥꯏꯖꯁꯨ ꯀꯔꯤꯒꯤꯗꯤ ꯇꯨꯝꯅꯤꯡꯂꯣꯏ? ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯗꯤ ꯐꯤ ꯁꯥꯕꯒꯅ ꯃꯁꯥꯗꯨ ꯋꯥꯕꯅ ꯄꯣꯞ ꯇꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯏꯃꯥ, ꯀꯩꯒꯤ ꯏꯃꯥ ꯅꯊꯟꯇ ꯆꯠꯇꯣꯏꯅꯣ? ꯋꯥꯔꯁꯨ ꯄꯨꯟꯅ, ꯅꯨꯡꯉꯥꯏꯔꯁꯨ ꯄꯨꯟꯅ ꯏꯃꯥ ꯏꯆꯥ ꯑꯣꯏꯗꯧꯅꯤ꯫ ꯏꯃꯥ ꯃꯊꯟꯇ ꯆꯠꯈ꯭ꯔꯒ ꯑꯩ ꯇꯨꯝꯍꯧꯕ ꯉꯝꯃꯣꯏ꯫ ꯅꯣꯡꯁꯦ ꯉꯥ ꯐꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯔꯗꯤ ꯍꯦꯟꯅꯁꯨ ꯐꯥꯔꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯉꯥ ꯐꯥꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯄꯥꯠ ꯇꯝꯅ ꯂꯥꯛꯂꯤ꯫ ꯂꯝꯕꯤ ꯂꯝꯖꯥꯎꯗꯁꯨ ꯃꯤ ꯏꯇꯥꯛ ꯇꯥꯛꯄ ꯇꯧꯗꯦ꯫ ꯉꯥꯌꯣꯟꯕꯤꯁꯤꯡꯁꯨ ꯄꯥꯠꯇꯒꯤ ꯉꯥ ꯂꯧꯔꯨꯅꯕ ꯆꯠꯅꯩ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯁꯨ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯏ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯇꯨꯡꯒꯣꯜ ꯑꯃꯃꯝ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯀꯤꯁꯤꯜꯂꯤ꯫ ꯃꯐꯝꯁꯨ ꯈꯖꯤꯛ ꯈꯥꯏꯗꯣꯛꯅꯩ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯈꯤ ꯏꯁꯧ ꯂꯥꯡꯂꯤ꯫ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯂꯩꯁꯥꯕꯤ ꯃꯥꯒ ꯄꯥꯗꯅ ꯉꯥ ꯐꯥꯕꯅꯤꯗꯣ, ꯁꯦꯜ ꯇꯥꯜꯂꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯆꯠꯂꯤꯕꯅꯦꯕ꯫ ꯃꯆꯠ ꯑꯁꯤꯅꯅꯤ ꯏꯆꯥꯅꯨꯄꯥꯅ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯔꯤꯕꯁꯦ꯫ ꯋꯥꯅ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯈꯥꯎ ꯋꯥꯡ ꯈꯪꯗꯅ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯔꯤꯕꯤ ꯃꯃꯧꯕꯨ ꯈꯖꯤꯛꯇ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯄꯣꯛꯄ ꯉꯝꯗꯦ꯫ ꯄꯨꯝꯅꯃꯛꯁꯤ ꯈꯪꯅ ꯈꯪꯅ ꯂꯩꯃꯅꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯅꯦꯝ ꯅꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯈꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯃꯤꯅ ꯃꯃꯥꯗ ꯍꯟꯊꯅ ꯌꯦꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯉꯥꯗꯨꯁꯨ ꯐꯅ ꯌꯥꯝꯅ ꯐꯥꯔꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ꯫ ꯂꯥꯏꯖꯅ ꯑꯃꯨꯛ ꯍꯟꯅ ꯏꯟ ꯆꯤꯡꯈꯠꯄ ꯃꯇꯝꯗꯗꯤ ꯉꯥꯒꯤ ꯃꯍꯨꯠꯇ ꯇꯥꯡ ꯖꯂꯤꯟ ꯉꯥꯛꯇ ꯑꯣꯏꯅ ꯂꯛꯂꯤ꯫ ꯂꯥꯏꯖ ꯄꯥꯈꯠꯅ ꯏꯟ ꯑꯗꯨꯕꯨ ꯈꯪꯊꯥ ꯊꯥꯗꯈꯤ꯫ ꯃꯕꯨꯛꯅꯤꯡꯗꯣ ꯇꯞꯅ ꯐꯥꯖꯤꯟꯗꯨꯅ ꯋꯥꯈꯜꯗ ꯃꯊꯟꯇ ꯈꯜꯂꯤ꯫ ꯀꯔꯤ ꯃꯇꯧꯅꯣꯅꯦ? ꯏꯟꯁꯤꯗ ꯂꯦꯝꯂꯩ ꯉꯥꯗꯤ ꯑꯃꯠꯇꯁꯨ ꯂꯛꯇ, ꯇꯥꯡ ꯖꯂꯤꯟ ꯉꯥꯛꯇ ꯑꯣꯏꯅ ꯂꯛꯄꯗꯤ ꯀꯔꯤ ꯐꯠꯇꯕ ꯈꯨꯗꯝ ꯆꯥꯡꯗꯝꯕꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯂꯥꯏꯖ ꯃꯁꯥꯗꯣ ꯈꯧꯇꯛ ꯑꯃ ꯏꯆꯥ ꯆꯥꯔꯦ꯫ ꯃꯈꯥ ꯇꯥꯅ ꯏꯟ ꯑꯗꯨ ꯁꯣꯟꯕꯗ ꯑꯀꯤꯕ ꯄꯣꯛꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯈꯤꯅꯥ ꯑꯃꯗꯤ ꯄꯤꯔꯦ ꯈꯪꯕꯅ ꯃꯌꯨꯝꯗ ꯍꯟꯕꯅ ꯐꯔꯅꯤ ꯈꯟꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯟꯗꯨ ꯁꯣꯟꯕꯗꯗꯤ ꯉꯥꯅ ꯆꯣꯟꯅ ꯆꯤꯡꯈꯠꯄ ꯉꯝꯗ ꯂꯛꯂꯦ꯫ ꯇꯨꯡꯒꯣꯜ ꯑꯗꯨꯗ ꯊꯨꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯇꯨꯡꯒꯣꯜ ꯑꯗꯨ ꯄꯥꯊꯣꯛꯀꯗꯧꯔꯦ꯫ ꯃꯈꯥ ꯇꯥꯅ ꯏꯟ ꯑꯗꯨ ꯊꯥꯗꯅ ꯂꯧꯈꯠꯇꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯂꯤꯟ ꯂꯛꯄꯒꯤ ꯋꯥꯔꯤꯗꯨꯃꯗꯤ ꯃꯃꯥꯒꯤ ꯃꯐꯝꯗ ꯂꯤꯗ꯭ꯔꯦ꯫ ꯏꯃꯥ, ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ? ꯌꯨꯝꯗ ꯀꯥꯅꯕ ꯇꯧꯔꯁꯤꯔꯥ? ꯊꯣꯏꯅ ꯐꯥꯕꯕꯨꯗꯤ ꯅꯠꯇ꯭ꯔꯤꯗ, ꯑꯗꯨꯕꯨꯅꯦ ꯀꯥꯔꯁꯤ꯫ ꯏꯃꯥꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯎꯔꯤ꯫ ꯍꯌꯦꯡꯁꯦ ꯃꯤꯒꯤ ꯈꯨꯂꯪ ꯑꯃꯁꯨ ꯆꯠꯀꯗꯕ ꯂꯩꯕꯅꯤ꯫ ꯑꯩꯒꯤꯕꯨꯗꯤ ꯇꯨꯡꯒꯣꯟꯁꯦ ꯄꯥꯊꯣꯛꯑꯕꯅꯤ꯫ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯥꯒꯤ ꯍꯛꯆꯥꯡꯒꯤꯁꯨ ꯈꯟꯗꯕ ꯌꯥꯕ ꯅꯠꯇꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯍꯛꯆꯥꯡꯅꯤ꯫ ꯅꯥꯔꯕꯗꯤ ꯏꯃꯥ ꯏꯆꯥ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯦ ꯑꯃꯅ ꯑꯃꯒꯤ ꯋꯥꯈꯜꯕꯨ ꯊꯦꯝꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯃꯤꯟꯅꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯂꯣꯌꯥ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯟꯅ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤ꯫ ꯃꯥꯒꯤ ꯃꯇꯥꯎ ꯌꯥꯏꯔꯤꯛ ꯉꯥꯟꯕꯅ ꯃꯥꯕꯨ ꯀꯟꯅ ꯍꯧꯗꯣꯛꯄ ꯂꯥꯛꯅꯔꯤ꯫ ꯂꯣꯌꯥ, ꯂꯣꯌꯥ, ꯇꯥꯕ꯭ꯔꯣ? ꯁꯦ ꯃꯤꯠꯇꯣ ꯑꯝꯇ ꯁꯤꯡꯉꯣꯕ꯫ ꯉꯁꯤꯗꯤꯅꯦ ꯊꯪꯅꯕ ꯈꯨꯜꯗ ꯀꯣꯏꯊꯣꯛꯎꯁꯦ ꯍꯥꯏꯔꯒ ꯋꯥꯡꯂꯦꯟ ꯃꯇꯝꯁꯦ ꯌꯧꯅ ꯊꯦꯡꯉꯁꯤ ꯐꯥꯎꯕꯗ ꯅꯨꯡꯉꯥꯏꯅ ꯌꯥꯇꯥꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯅꯨꯡꯁꯤꯊꯦꯜ ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯇꯥꯡꯅ ꯄꯣꯛꯆꯕ ꯄꯥꯔꯤꯅꯤ꯫ ꯃꯊꯛꯇ ꯃꯆꯦ ꯃꯔꯤ ꯂꯩ꯫
Machil manaudana mana khwaidagi atombani. Loyaga makhoi anisi yamna luna chana tinajaba marupni. Loya mamana haudokpada thawa saramdaba adu yairik nganbagi makhol adu tabada haugalai. Chalo hakjang sengtokro matamse thengre. Loya su kuide hakjang sengtokpa loiraduna thuna thoglai. Marup oina tinaduna su yairik nganbabudi kina chachai. Lanmi sing inarake thaurang lakpada. Ngasidi aikhoi nigi itungda lanmi amata ilakanu. Sabau lanbau chatkadaba nate. Chumnata thangnaba khulsingdo karam tawge koithokluge haiduna khongsanggadawribani. Ipaning thawda karisu tawroi loya yauri pawdamo. Lam henduna lona itung inaraklabadi afaba oiroi. Lanmi singdusu maya thangadu hiktokpa ngamdabana sanathongda laihori. Lanmi yaudana anidu magi chanaba sagol thawduna chatpa hawkhre. Ngasidi lanmi yauda ingna chikna chatpadunara. Chatpadu lamdugi asengba nuksit nungsasu phanglabagum wakhaldu tayang zai. Khulgi pukrida ising soke lakliba nuja anidu yanggoi sagol thawduna lakliba tamba anidu ubada wari tawnei. Laijagi mata chanuna. Ita yengoi thawrakliba tamba anisigi saktamse amukta munna yengo haiwani. Amanasu hende amanasu mawate nuja pakhangse nungoleme. Irang phaganu ko ita migi mangdai gaijai. Tamba anidusu nuja nakta sum changsilakle laijadi mamaidu pura oina uhanba ikaiduna samlangduna khara khajikti khumjinjai. Yairik nganba sagol thaktagi kumtharakle. Laija usinada saduna chakhatpa hawi. Sagen binuja anidu naksinna urakpa mikupta marup animak amana amada hainaruba tawda sagoldubu khamki. Loyana hana kumtharakduna nupi anidugi nakta changsilai. Laijadi mamai nonthai. Loyana. Nuja anigi koloi minglenbu amukta khangjaba yagadra. Chanu tamba nupaduda mamit adu choida munna yengduna lay. Loya wakhaldadi madom khalli. Aidawna jenglaw sakhenba tamba kana nuja sigi punsida udriba zala. Natraga masaktamak changkhonbi taibang miroldi mawatpi uiba zala. Wakhalsibu khanduna amukso hanjinna pawhang lai. Taribro nujawo nakhoi anigi koloi minglen amukta khangjage haibabu yamna akaiba mathoklagadra. Chanusu ikhang khangna mamai anidu uhai amunbagumna ingangang sinki pakhumdi pirai. Aigi koloi minglena chanu mingau zai. Aduga itasigi mingna laija haina mingau bani. Sakta juda awat apa laita ningthibata natana koloi minglen su onthokna changkhona phajakreda. Ibung singidi koloi minglen kari kaubage. Aigi mingdi loya lakpa kawido. Aduga aigi itawasigi koloi minglena yairik nganba mingau. Adubu matang chabada amuk thengnarase. Aikhoisu khulgi pukrisidagi ising soklugadabani. Yangdaw lambisida numit khuding. Asigumba matamda adumak chatpra. Karamba matamda amuk unagani. Itaga aiga adum toina chatle. Adubu numidang wairamda chatpasu mayawi. Tamba ngamdi. Laija isingdo aina sokatchaduna. Nujana teng pangjaramge haibabu ningol thamoina chingna paraibu chanbigadra. Chanu nokfetawna hairami. Ngasigidi yarani matung tarakpada ibungi nateng nijage chacharukhige ibung. Wahaise hairam ising sokpa gam chatkre. Laijadi amuk phawba mai onduna yenglakte. Chatkrabasu yenglamde. Labna uba maktada yairik nganbagi thamoida nupidugi mamibu takre adubu. Ngasimakte thamoigi maroldo phongba thumali. Pakhang paima wakhalna khanduna loyaga punna halakle. Atopa mafamda chatta laijagi khuladuma koina chatuna yenglami. Nong takibagi lambi adusu laikhom thoktuna chatpada nungaiba mahaibadu oidrabasu. Nong takibagi upal wapal hauriba manasing adudi pungseng sengladana yengbada mitpu inghalli. Ngaihak koiruraga pangtheng thengdana hanjilakle. Sangairomda changlakpaga mama ibe mana hana machabu ngaiduna leirami. Irik nganbi yairik nganbabu hek pokchaba palem mamani. Imagi pariya. Nangbu imana lanmi yaudana nathanta pangchata chathokanu. Matamse phatre haiba natro. Nangse aina ngangba yawa haise onthoknasu hekto ida ko imagi bungo. Yairik nganba
ꯃꯃꯥꯒꯤ ꯄꯥꯈꯠꯆꯕ ꯃꯇꯧꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯃꯥ ꯅꯆꯥꯁꯤ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯕꯅꯤ ꯏꯁꯥꯅ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯅꯤꯡꯊꯤꯅ ꯈꯟꯖꯕ ꯉꯝꯂꯕ ꯃꯇꯝꯅꯤ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯋꯥꯈꯜ ꯑꯗꯨ ꯋꯥꯔꯤꯕꯕꯣ ꯅꯪꯅ ꯆꯥꯎꯔꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯈꯜꯂꯕꯁꯨ ꯏꯃꯥꯒꯤ ꯃꯤꯠꯇꯗꯤ ꯉꯔꯥꯡꯗ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯈꯣꯡꯖꯤ ꯁꯤꯗꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯈꯤꯕ ꯑꯄꯤꯛꯄ ꯑꯉꯥꯡ ꯅꯋꯥꯗꯣ ꯑꯣꯏꯅ ꯎꯔꯤ ꯃꯇꯨꯡꯗꯤ ꯅꯅꯥꯏ ꯅꯁꯦꯜ ꯌꯥꯎꯗꯅ ꯈꯨꯕꯩ ꯑꯃ ꯀꯥꯟꯊꯣꯛꯀꯅꯨ ꯌꯦꯛꯅꯕ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯑꯐ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯍꯥꯛꯈꯛ ꯑꯀꯥꯎ ꯄꯔꯩ ꯆꯦꯟꯐꯗꯦ ꯂꯣꯌꯥꯒ ꯆꯠꯂꯨꯕꯅꯦ ꯄꯪꯂꯥꯞ ꯂꯥꯞꯅꯁꯨ ꯆꯠꯂꯨꯕ ꯅꯠꯇꯦ ꯊꯪꯅꯕ ꯈꯨꯜꯗ ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯕꯅꯤ ꯐꯔꯦ ꯐꯔꯦ ꯏꯆꯥ ꯆꯥꯊꯣꯛꯂꯨꯕꯒꯤ ꯑꯋꯥ ꯍꯨꯏꯖꯣꯡ ꯅꯥꯡꯂꯝꯂꯒꯅꯤ ꯅꯆꯦꯝꯁꯤꯡꯅꯅꯦ ꯅꯪꯒꯤ ꯆꯤꯟꯗꯝꯅꯕ ꯁꯦꯝꯍꯧꯕꯅꯤ ꯃꯗꯨ ꯆꯥꯊꯣꯛꯂꯨꯔꯣ ꯍꯣꯏ ꯄꯂꯦꯝ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯌꯥꯏꯔꯤꯛ ꯉꯥꯟꯕꯁꯨ ꯆꯪꯈ꯭ꯔꯦ ꯏꯔꯤꯛ ꯉꯥꯟꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯆꯤꯡꯈꯩ ꯉꯥꯟꯕꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯑꯋꯥ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯄꯥꯎ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯁꯤꯖ ꯅꯪꯅ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯅ ꯂꯥꯛꯂꯤꯕꯗꯤ ꯀꯔꯤ ꯀꯔꯝꯕ ꯄꯥꯎ ꯂꯩꯔꯕꯒꯦ ꯅꯠꯇ꯭ꯔꯒ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯕꯒꯦ ꯅꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯨꯅꯦ ꯏꯁꯥꯅ ꯀꯅꯥꯅꯁꯨ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯗꯦꯗꯣ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯑꯋꯥ ꯍꯨꯏꯖꯣꯡ ꯂꯥꯡꯂꯤꯕꯁꯦ ꯄꯥꯔꯤ ꯑꯣꯏꯕ ꯃꯥꯒꯤ ꯈꯟꯕꯗꯅꯤ ꯍꯥ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯉꯁꯤꯁꯨ ꯃꯅꯥꯏ ꯃꯁꯦꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯣꯌꯥꯒ ꯇꯧꯗꯨꯅ ꯂꯝ ꯌꯦꯡꯕ ꯀꯣꯏꯊꯣꯛꯂꯨꯏ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏꯗꯣ ꯃꯗꯨꯒꯤ ꯋꯥꯗꯣ ꯂꯥꯟꯃꯤ ꯑꯃꯅ ꯇꯝꯂꯗꯨꯅ ꯑꯩꯁꯨ ꯇꯥꯔꯤ ꯑꯗꯨꯕꯨ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ ꯆꯠꯁꯟ ꯃꯔꯨꯞ ꯃꯄꯥꯡꯒ ꯅꯣꯡꯃ ꯐꯥꯗꯣ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯀꯣꯏꯊꯣꯛꯄꯁꯨ ꯃꯌꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯐꯠꯇꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯕ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯥꯡꯅꯅꯕ ꯊꯧꯁꯤꯜꯂꯨꯕꯁꯨ ꯂꯩꯇ꯭ꯔꯤꯗꯅ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯄꯪꯋꯥꯗ ꯍꯦꯛ ꯋꯥꯏ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯗꯅ ꯑꯔꯦꯝꯕꯗꯅ ꯀꯣꯛ ꯁꯥꯍꯟꯒꯅꯨ ꯁꯤꯖꯥ ꯑꯩ ꯏꯆꯥꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯃꯨꯟꯅ ꯈꯪ ꯍꯧꯖꯤꯛ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯕꯅꯤ ꯑꯩꯅ ꯁꯣꯟꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯅꯆꯥꯕꯨ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯃꯇꯤꯛ ꯆꯥꯅ ꯈꯪꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯁꯣꯟꯖꯤꯜꯂꯛꯂꯕ ꯊꯨꯞꯈ꯭ꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯐꯝꯕꯥꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯃꯥꯅ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯦ ꯉꯥꯛꯍꯧꯒꯗꯧꯔꯤꯕꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯃꯗꯣ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄ ꯀꯨꯏꯗ꯭ꯔꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯑꯗꯨꯃꯛ ꯂꯥꯏꯖꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯋꯥꯔꯨꯔꯕꯁꯨ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯑꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯖꯩ ꯃꯊꯟꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯇꯥꯈ꯭ꯔꯦꯗ ꯃꯥꯅ ꯐꯔꯝꯕꯒꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯀꯥ ꯍꯦꯟꯅ ꯋꯥꯗꯅ ꯍꯣꯠꯅꯕ ꯉꯝꯂꯤꯕꯅꯤ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯆꯥ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯏꯆꯥ ꯊꯣꯏꯕꯤ ꯏꯃꯥꯒꯤ ꯂꯥꯏꯖꯥ ꯏꯃꯥ ꯀꯥꯔꯛꯑꯦ ꯐꯅꯦꯛ ꯑꯐꯕ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯂꯩꯈꯣꯝ ꯂꯩꯅꯥꯡꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯏꯃꯥꯗ ꯖꯣꯝ ꯂꯥꯎꯅ ꯑꯝꯇ ꯆꯥꯏꯊꯔꯛꯀꯦ ꯂꯥꯏꯖꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯨꯅ ꯃꯐꯤ ꯐꯅꯦꯛꯇꯨ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯔꯦ ꯏꯃꯥ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤꯅ ꯅꯣꯡꯁꯤꯅ ꯌꯥꯗꯗꯨꯅ ꯉꯥꯏꯍꯥꯛꯁꯨ ꯄꯜꯂꯨꯔꯦ ꯑꯗꯨꯅꯅꯤ ꯅꯪꯕꯨ ꯆꯥꯛꯀ ꯊꯣꯡꯒꯠꯈ꯭ꯔꯕꯣ ꯏꯃꯥ ꯉꯁꯥꯏꯁꯨ ꯐꯖꯅ ꯆꯥꯈꯤꯗꯕꯗꯨꯗ ꯑꯩꯅ ꯅꯨꯃꯤꯗꯥꯡꯒꯤ ꯈꯔ ꯉꯟꯅ ꯊꯣꯡꯉꯕꯅꯤ ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯣ ꯑꯩꯁꯨ ꯆꯥꯛꯇꯣ ꯑꯃꯨꯛ ꯌꯥꯏꯁꯤꯜꯂꯒꯅꯦ ꯏꯟꯁꯥꯡ ꯊꯣꯡꯒꯠꯄ ꯍꯧꯔꯝꯃꯒꯦ ꯐꯔꯦ ꯐꯔꯦ ꯆꯪꯉꯣ ꯏꯃꯥꯁꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯀꯥꯔꯛꯑꯒꯦ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯑꯒꯦ ꯅꯕꯣꯛꯇꯤ ꯂꯩꯈꯤꯕ꯭ꯔꯣ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯈꯪꯗꯦꯗ ꯃꯥꯅꯕꯨ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩ ꯍꯥꯏꯕ꯭ꯔꯣ ꯊꯪꯅꯕꯒꯤ ꯑꯕꯣꯛ ꯀꯕꯣꯛ ꯂꯩꯍꯣꯏꯗ ꯑꯔꯩꯕ ꯃꯤꯋꯥ ꯃꯈꯩ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯅꯔꯝꯈꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯦ ꯂꯩꯃꯗꯤ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯗ꯭ꯔꯦ ꯍꯥꯃꯨ ꯍꯥꯃꯨꯅꯤ ꯃꯁꯤꯗ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯔꯒ ꯃꯥꯗꯅꯤ ꯋꯥꯖꯒꯗꯕ ꯃꯁꯨꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯂꯩꯇꯕꯤ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯃꯧꯒꯤ ꯁꯤꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤ ꯅꯨꯄꯤꯗꯨꯒ ꯉꯁꯤꯁꯨ ꯃꯤꯋꯥ ꯉꯥꯡꯅꯔꯤ ꯑꯗꯨꯅꯦ ꯍꯥꯏꯕ ꯀꯕꯣꯛ ꯂꯩ ꯅꯪꯕꯨ ꯑꯩꯅ ꯋꯥ ꯑꯝꯇ ꯉꯥꯡꯉꯨꯕ ꯌꯥꯕ ꯅꯠꯇꯦ ꯏꯁꯨ ꯅꯨꯄꯤꯅꯦꯅ ꯑꯃ ꯂꯩꯔꯤꯁꯤꯅꯅꯦ ꯃꯃꯥꯅ ꯑꯐꯕ ꯑꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯗ꯭ꯔꯕꯅꯤꯅ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕꯁꯦ ꯈꯖꯤꯛꯇ ꯐꯥꯎꯕ ꯂꯩꯇ꯭ꯔꯕꯅꯤ ꯃꯄꯥꯁꯦ ꯊꯣꯏꯅ ꯐꯠꯂꯣꯏꯗꯕ ꯅꯠꯇꯦ ꯃꯣꯏꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯗ ꯀꯔꯤꯒꯤ ꯋꯥꯈꯜ ꯇꯥꯔꯣꯏ ꯑꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯁꯨ ꯑꯗꯨꯅꯦꯃꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯏꯄꯨꯔꯣꯏꯕꯗꯣ ꯐꯠꯂꯛꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯊꯦꯝ ꯅꯧꯗꯨꯅ ꯂꯣꯏꯅꯕꯗꯒꯤ ꯑꯁꯨꯝꯅ ꯃꯐꯔꯛꯂꯤꯕꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯧ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯨꯝꯁꯤꯠꯇꯣ ꯃꯇꯣꯟ ꯐꯗ꯭ꯔꯠ ꯐꯗ꯭ꯔꯠ ꯍꯥꯏꯗꯨꯅ ꯋꯥꯏꯗꯨ ꯁꯤꯠꯂꯤ ꯃꯆꯤꯟꯗ ꯏꯁꯧꯁꯨ ꯂꯥꯡꯉꯤ ꯀꯔꯝꯕ ꯃꯧꯅꯕꯨ ꯐꯔꯛꯇꯧꯔꯤꯒꯦ ꯑꯍꯜ ꯑꯣꯏꯔꯤꯕ ꯃꯣꯏꯅ ꯋꯥꯈꯜ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯂꯩꯀꯥꯏꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯠꯇꯕ ꯃꯤꯋꯥ ꯃꯈꯩ
ꯃꯀꯣꯛꯁꯤꯡꯗꯨꯅ ꯉꯥꯡꯅꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯖꯤꯛꯇ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯈꯪꯗꯕ ꯃꯈꯩ ꯐꯩꯅ ꯇꯥꯕ ꯄꯣꯠ ꯐꯥꯎꯕꯗ ꯃꯈꯨꯠꯁꯤꯡꯗꯨꯅ ꯌꯨꯡꯈꯠꯀꯅꯤ ꯈꯪꯗꯦ꯫ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯥꯔꯦꯗꯀꯣ꯫ ꯄꯥꯟꯊꯣꯏ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯄꯣꯞ ꯂꯥꯎꯅ ꯊꯨꯒꯥꯏꯔꯒ ꯁꯤꯅꯤꯡꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯏ꯫ ꯀꯔꯤꯅꯨꯡꯒꯤ ꯁꯤꯒꯨꯝꯕ ꯏꯃꯨꯡꯁꯤꯗ ꯌꯨꯝ ꯄꯥꯟꯖꯔꯨꯕꯅꯣꯅꯦ ꯑꯩꯕꯣ? ꯀꯕꯣꯛꯂꯩ ꯃꯤ ꯂꯩꯅ ꯂꯩꯅ ꯉꯥꯡꯂꯛꯄ ꯃꯃꯧꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯏꯀꯥꯏꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯑꯣꯟꯈꯠꯇꯨꯅ ꯃꯥꯅ ꯑꯗꯨꯝ ꯑꯆꯨꯝꯕ ꯁꯥꯔꯛꯏ꯫ ꯍꯩ ꯃꯧ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ? ꯑꯍꯟꯁꯤ ꯃꯐꯝꯃꯤ ꯍꯥꯏꯕꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯇꯥꯛꯄꯤ ꯇꯝꯕꯤꯗꯦ ꯍꯥꯏꯕꯗꯨ ꯃꯄꯥꯟ ꯊꯣꯛꯏꯅꯦ ꯏꯕꯦꯝꯃ ꯅꯪ꯫ ꯍꯣꯏ ꯏꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗꯤꯅꯦ ꯐꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯏꯪ ꯇꯞꯅ ꯂꯥꯛꯄ ꯃꯧ ꯑꯣꯏꯔꯕꯁꯨ ꯊꯥ ꯐꯥꯅ ꯆꯠꯂꯣꯏꯌꯦ꯫ ꯑꯩ ꯑꯣꯏꯕꯒꯤ ꯀꯔꯤ ꯇꯧꯔꯨꯅꯤꯅ ꯈꯟꯕꯒꯤ ꯋꯥꯅꯤ꯫ ꯌꯥꯔꯦ ꯃꯇꯥꯒꯨꯝꯅ ꯄꯪꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯀꯅꯨ꯫ ꯀꯔꯝꯕ ꯃꯅꯦꯝꯅ ꯅꯨꯃꯤꯠ ꯑꯃ ꯌꯨꯝ ꯆꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯐꯝꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯁꯣꯏꯔꯤ ꯍꯥꯏꯕꯒꯤ ꯁꯤꯇ꯭ꯔ ꯀꯨꯇ꯭ꯔ ꯊꯤꯗꯨꯅ ꯂꯩꯅꯕꯒꯦ? ꯁꯈꯤꯗꯨ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯀꯕꯣꯛꯂꯩ ꯑꯩ ꯆꯠꯂꯒꯦ꯫ ꯅꯪꯒꯤ ꯅꯃꯧꯁꯦ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯔꯗꯤ ꯋꯥꯠꯂꯤꯀꯣ꯫ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯃꯧ ꯑꯗꯨ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯀꯥ ꯍꯦꯟꯅ ꯃꯆꯤꯟ ꯃꯈꯥꯗꯤ ꯈꯨꯝꯗꯦ꯫ ꯁꯈꯤꯒꯤ ꯋꯥꯗꯨꯗ ꯀꯕꯣꯛꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯐꯈ꯭ꯔꯕ ꯏꯆꯦꯗꯨꯔꯣ ꯏꯅꯦꯅ ꯐꯠꯇꯦꯅ ꯃꯤꯋꯥ ꯉꯥꯡꯅꯔꯤꯁꯦ? ꯉꯥꯏꯈꯣꯅꯦ, ꯅꯣꯏꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯋꯥꯔꯛꯏꯒ ꯋꯥꯔꯛꯇꯦꯒ ꯆꯟꯅꯅꯤꯒ ꯆꯟꯅꯔꯣꯏꯒ ꯃꯤ ꯇꯣꯛꯈ꯭ꯔꯣ꯫ ꯅꯣꯏ ꯅꯁꯥ ꯅꯁꯥꯁꯤꯕꯨ ꯀꯌꯥꯝ ꯐꯕ ꯀꯌꯥꯝ ꯌꯥꯝꯅ ꯆꯟꯅꯕ ꯅꯨꯄꯤꯁꯤꯡꯅꯣ? ꯃꯤꯒꯤ ꯑꯁꯣꯏꯕꯗ ꯅꯈꯨꯠ ꯊꯤꯟꯗꯨꯅ ꯉꯥꯡꯕꯒꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯅꯁꯥ ꯅꯁꯥꯒꯤ ꯑꯁꯣꯏꯕꯗꯣ ꯊꯤꯔꯒ ꯍꯥꯟꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧ꯫ ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯤ ꯑꯃꯠꯇꯒ ꯇꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯅꯣꯏꯒ ꯃꯥꯟꯅꯕꯅꯦ ꯈꯔꯒ ꯅꯠꯇꯅꯅꯦ ꯃꯤ ꯑꯃꯇꯒ ꯇꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯋꯥꯍꯩꯗꯨꯗ ꯏꯀꯥꯏꯔꯛꯂꯕ꯭ꯔꯥ ꯈꯪꯗꯦ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯁꯈꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩꯁꯨ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯃꯥꯟꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯈꯟꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯃꯧ ꯅꯨꯄꯤꯗꯨ ꯃꯊꯟꯇ ꯍꯥꯏꯍꯧꯏ꯫ ꯃꯣꯏꯅ ꯏꯆꯦ ꯂꯩꯃꯗ ꯂꯥꯛꯆꯗꯅ ꯅꯝꯍꯠꯄꯗꯣ ꯑꯩꯉꯣꯟꯗ ꯇꯧꯕ ꯌꯥꯅꯤ ꯀꯥꯏꯅ ꯈꯜꯂꯤ ꯃꯥꯜꯂꯤ꯫ ꯃꯣꯏꯅ ꯐꯔꯤꯈꯩ ꯐꯕꯤꯅꯤ꯫ ꯐꯠꯂꯛꯇ꯭ꯔꯕꯗꯤ ꯑꯩꯅ ꯁꯔꯨꯛ ꯂꯤꯁꯤꯡ ꯍꯦꯟꯅ ꯐꯠꯂꯛꯂꯣꯏ ꯍꯥꯏꯕꯁꯦ ꯃꯀꯣꯛꯁꯤꯡ ꯑꯁꯤꯗ ꯈꯟꯗꯦꯅꯦ꯫ ꯍꯌꯦꯡꯗꯤ ꯂꯥꯛꯀꯦꯁꯅꯨ꯫ ꯅꯨꯔꯥ ꯆꯐꯨꯅ ꯃꯀꯣꯛꯇꯨꯗ ꯊꯥꯒꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯏ ꯆꯪꯂꯛꯇꯧꯕ ꯃꯇꯝꯁꯤꯗ ꯈꯣꯏꯗꯧꯁꯦ ꯍꯦꯛ ꯁꯥꯎꯒꯠꯍꯜꯂꯤ꯫ ꯁꯈꯤꯅ ꯍꯜꯂꯛꯄꯗꯗꯤ ꯂꯥꯏꯖꯁꯨ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯅꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯐꯅꯌꯥꯝꯅ ꯑꯐꯕ ꯇꯧꯗꯨꯅꯁꯨ ꯐꯅ ꯑꯃꯠꯇ ꯎꯕ ꯉꯝꯂꯣꯏ꯫ ꯂꯥꯏꯖꯗꯤ ꯃꯕꯣꯛ ꯂꯥꯛꯂꯤꯕꯗꯨ ꯎꯗꯦ ꯃꯕꯨꯛꯅꯤꯡꯗ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯕꯨ ꯅꯤꯡꯖꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ, ꯅꯁꯨꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯍꯟꯕ ꯉꯝꯕ ꯃꯆꯥꯗꯣ ꯑꯩꯕꯨ ꯑꯣꯏꯕ ꯉꯝꯍꯟꯕꯤꯌꯨ꯫ ꯏꯃꯥꯕꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯄꯤꯅꯕꯤꯌꯨ꯫ ꯇꯧꯗꯤ ꯇꯧꯍꯩꯗꯦ, ꯑꯗꯨꯕꯨ ꯕꯕꯥꯁꯦ ꯈꯔ ꯊꯨꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯣ꯫ ꯑꯗꯨꯒ ꯑꯕꯣꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯁꯨ ꯑꯩꯈꯣꯏꯕꯨ ꯆꯦꯛꯀꯣꯟ ꯅꯥꯀꯣꯟꯕꯤꯔꯛꯎꯀꯣ꯫ ꯃꯁꯤ ꯈꯛꯇꯅꯤ ꯅꯁꯨꯅ ꯄꯥꯝꯖꯕ꯫ ꯋꯥꯍꯩ ꯈꯔꯁꯤ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯅꯤꯡꯖꯗꯨꯅ ꯈꯨꯔꯨꯝꯖꯔꯒ ꯍꯧꯒꯠꯂꯛꯏ꯫ ꯃꯕꯣꯛꯅ ꯂꯦꯞꯂꯝꯕ ꯑꯗꯨꯗ ꯏꯈꯪꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ꯫ ꯁꯈꯤꯅ ꯃꯕꯨꯛꯅꯤꯡꯗ ꯉꯁꯥꯏ ꯃꯈꯩꯅ ꯀꯠꯇ꯭ꯔꯒ ꯄꯨꯡꯃꯝ ꯃꯝꯃꯕ ꯀꯥꯟꯁꯤꯗ ꯊꯕꯛ ꯐꯕꯤ ꯁꯥꯗꯅ ꯂꯥꯏꯗꯛ ꯊꯥꯎꯃꯩꯒꯁꯤ ꯊꯥꯜꯂꯤꯅꯤꯅꯦ꯫ ꯋꯥꯈꯜꯗ ꯈꯟꯖꯗꯨꯅꯁꯨ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯇꯟꯕꯅ ꯆꯩꯔꯨꯕꯗꯤ ꯇꯧꯗ꯭ꯔꯦ꯫ ꯃꯥ ꯉꯁꯥꯏ ꯀꯕꯣꯛꯂꯩꯒꯤ ꯃꯃꯧꯒꯤ ꯋꯥꯍꯩꯗꯨꯗ ꯈꯔꯗꯤ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥꯅꯨꯄꯥ ꯑꯉꯥꯎꯕꯗꯨꯗꯤ ꯂꯥꯛꯂꯝꯗꯦ꯫ ꯂꯥꯏꯖꯅ ꯃꯃꯥꯕꯨ ꯍꯤꯒꯥ ꯌꯩꯕꯤꯔꯤ꯫ ꯈ꯭ꯋꯥꯡ ꯅꯥꯕ ꯈꯔ ꯐꯔꯕꯣ ꯏꯃꯥ? ꯐꯠꯇꯦꯅꯦꯍꯦ, ꯈ꯭ꯋꯥꯡꯁꯦ ꯀꯔꯤꯅꯣꯝꯃ ꯇꯧꯔꯤꯅꯦ ꯏꯃꯥꯁꯦ꯫ ꯍꯤꯒꯥ ꯌꯩꯕꯁꯦ ꯂꯣꯏꯕꯒ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯣ꯫ ꯑꯩ ꯐꯝꯁꯦ ꯃꯝꯃꯕꯅꯤ, ꯄꯣꯊꯥꯅꯕ ꯇꯧꯔꯣ꯫ ꯏꯆꯥꯁꯨꯅꯦ ꯄꯪꯋꯥꯗ ꯍꯦꯛ ꯋꯥꯔꯦ ꯇꯧꯔꯤꯁꯤ꯫ ꯁꯣꯝꯗ ꯌꯥꯏꯔꯤꯛ ꯉꯥꯟꯕꯗꯤ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯃꯅꯥꯏ ꯃꯁꯤꯅ ꯂꯥꯡꯂꯤꯕ ꯃꯊꯦꯜ ꯁꯨꯔꯕ ꯑꯍꯥꯎ ꯑꯊꯨꯝꯁꯤꯡ ꯑꯗꯨ ꯃꯥ ꯉꯁꯤꯗꯤ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯃꯃꯤ ꯇꯃꯛ ꯂꯥꯞꯅ ꯎꯔꯨꯕꯤ ꯃꯅꯥꯛ ꯅꯛꯁꯤꯟꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯐꯥꯅ ꯎꯒꯦ ꯉꯝꯗꯕꯤꯗꯨ ꯀꯌꯥꯗ ꯈꯣꯏꯗꯥꯔꯨꯔꯕ꯫ ꯁꯛꯇꯝꯗꯨ ꯎꯅꯕ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯆꯠꯀꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯤ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯦꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯥꯏꯇꯣꯝ ꯌꯥꯎꯕꯅꯤ꯫ ꯑꯇꯣꯞꯄ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥ ꯑꯃ ꯃꯄꯥ ꯃꯃꯥꯅ ꯃꯥꯒꯤꯅꯦ ꯍꯥꯏꯅ ꯁꯤꯟꯕꯗ ꯉꯁꯤ ꯐꯥꯎꯕ ꯌꯥꯗꯅ ꯄꯥꯈꯪ ꯊꯃꯣꯏ ꯑꯗꯨ ꯀꯅꯥꯗꯁꯨ ꯄꯤꯊꯣꯛꯇ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯇꯤ ꯃꯈꯨꯠꯅ ꯊꯤꯟꯄꯥꯠꯇ꯭ꯔꯤꯉꯩꯗ ꯐꯪꯕꯅ ꯍꯥꯜꯂꯤ꯫ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯍꯧꯒꯠꯇꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤꯒꯤ ꯀꯥꯔꯣꯝꯗ ꯂꯥꯛꯏ꯫ ꯊꯣꯡꯖꯤꯟ ꯃꯄꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯍꯦꯛꯇꯃꯛ ꯀꯧꯏ꯫ ꯏꯃꯥ, ꯏꯃꯥꯁꯤ! ꯏꯔꯤꯛ ꯉꯥꯟꯕꯤꯁꯨ ꯃꯆꯥꯅ ꯀꯧꯔꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯊꯣꯛꯂꯛꯇꯨꯅ ꯄꯥꯎ ꯍꯪꯂꯤ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯣ? ꯏꯃꯥ,
Nacha imada wa amata haisage. Irik nganbisu machana mangonda hainingliba utninglibado khangbana thoraklaga makhoigi ahangba imung manung khaktamak aruba watana phamka adomda lakle phampham tharibatuda tapna phamthai. Kari warino nangna imaga khanaba pamlibadubo hayo tasi. Ima nachane icham chambi nupi ama imagi namawoina pusilaklabadi. Imana laushinba ngamde haigadra. Machagi mamanga manadaba mawongduda chingnana hangi. Karamba nujabu isagi thamoina khoidarurabage. Yairik nganba mamadadi koizade adumak thamoida lairibadu chingnaba laita haidorei. Thangnaba khuldagini mamingdudi laija kawe haina mata amana hairei. Nongma khakta thengnaraga phireptudi thumhali imagi pung. Taret tara thokna khanthakho. Nanaina se loinaduna thangnaba khulsu koirucho. Mangondagi hena thawaina khoidabi leirang ama thengnabasu kanana khangbanu. Rajkumari kaya ama thengnarakpasu. Thamoisida tangna magul leina satkadabi leirang. Punsi khongloi oigadawribi mabu aidi ningthau machani saktaktuna aigi punsida lakhanba nachadi pamjade. Apokpi palem imagi yawa hai hiktokpani haina sukhanbigano. Nachadi ai haiba ai se khakta nungsiba pokpirakpa nujado. Punsi leipul seminaba pamjai. Isagi thamoinabo adu yaurabadi. Isagi na ning tawzaro. Isanabu pamjaraba nungsirabadi. Imana soidana isaga punsi leipul semgani. Mamagi athang phanglabada yairik nganba harauna changkre. Mathangi numit aduni chanu laija anisu ising sokpa thoglai. Yairik nganbasu loyaga loinaduna nupi anidubu ngairami. Laija tapna. Chanu changase ngasidi isingse soogumse. Icham chamba miyoi sumande. Aikhoi ani nupasingsiga naknabada awaphamda dagani. Angaubi kari chorono loliduba nupi haibasidi aikhoidagi hena khajik safaba maphamda leigadabani. Yumda suwa nupama yumda suwa. Kanade lao ngasidi ne nangonda wahang tawra anine harau harau khumamu. Chano ngasi khaki nungaibana tung koiba yaba haunade. Aikhoi imungi haujik oiriba phibamdi nangnasu hena khangiba natra. Khangaga kaidawrage nayumda wana leido mahut nungaina manja makada leibana phatro. Chanuna laijagi makhut khudang adubu chingduna lakminai. Loyana chanubu nakala maromda kauthoi. Chano itaw se laijada wa khara tongana hainingmane. Aikhoi anisu u paring haurise asida sum koina chaluse. Nakhoi khulsisu yam phajai yenguse. Chanu su loyana haininglibudu gyan tara male. Mamanabidubu thanamladuna maikaya maromda loyaga phuna lakminai. Yairik nganba ngahakti ikai thibi matawdubu thamoina khoidajana yengi. Pamuna kaurai ahanba oina mingaubu nupi mahaki. Laija Laija mamai nong khalakte pakhumdi pirai. Kai haibigadabano. Pakhang amana leisabi amagi nakta asukna nakna leptuna wari sabase. Nangi thamoida ihulamda phawdabra. Tungda maisa langgadaba ihuldi phawhandabana phai haina khanjabagini. Lambi chatpa hawdringaida akiba phawrabadi kamdawni. Aidi somga yengnabada matik charoi. Yengluba khuding iwata watlagadaba punsini. Nangi imung manungdo yenglaga nangbu nungsiba phawgadaba nupado aidi nate. Nang haibase nang sida nungsisage haiban. Aibu thajadragana yum takpiram ai ahalaman thajarake. Phirepto thomale wakhaldo tare tara thokna khanthabiko. Aigi imung manungi phibam khanglakpada inaktagi soidana lapna chatkini. Thajaba haibado leitrabadi kamdawni. Nupido pakhum pide yairik nganba nupidubu munna yengi laijadi yairik nganbagi matawadu hainadaba amasu phawri. Yairik nganba nupidugi thamoi khangdringai. Piklingai matamdagi mama mapana apama khuding piduna lakpana. Nupidugi matawaduda numit mangani di nangi khanthabagi matam piramgi. Adubu yade haiba pakhumdumadi pigano. Aidi apamba pot phangdrabadi ngawe. Angawba ole. Sigumba matamsida ai lakani. Adubu tholakdragana mathangi numita ahalaman tharakani. Nupiduna pairiba sanabuna du nupaduna tap laukiduna ai sokatpiragi. Nupido wangang banangdre. Nupaduna lausinkibana hankre.
Chanusu loyaga wari saribadu loiduna lai. Yairik nganbasu isingdu sogatpirektuna lambi matek khara thimbiram. Nupidusu ngangnaba tanduna kaisu haidre. Yairik nganba chakraba matungda Chanu nupiduki mangda khali khali chetsilaktuna. Kay harmino? Khangdeda. Ibema nupado achamba nupa nate. Farabasu fatrabasu thangnaba khulgi Rajkumarni. Nupidugi wahaiduda masa thakatkre. Pakat na mayum changakpani oiramliba mataududa pairamba sanabun laimaida dom thadaramduna chinsilai. Lairamba nupidugi masamdu khangchingchingduna phoi. Nangna imada nakut yawa yabra tongambi aphaubi. Potpham phamduna arakpa nupa lang thakbi. Macha ayama ichau chawna leiraga nangna duna tawba yabra. Sakina changsilabadu bhawbuda ngasidi asawbagi mayaina apapata khanthaba sangludre. Maboksu yaunu phuri. Hai hingchabi thadongni he. Ay masiri. Hai nupina ngamba tangkhai siba. Nacha asina aibu phurasi phawbada nangna tumina som yengduna lairibadubu karigino. Laija mabokpu intorai. Nupi adubusu laktana inthoklaga ngasidi khonjelada nikpa makai. Mapabu warauna yenglai mabokpusu yenglai. Ngasi phawbada nakhoigi miwot minai. Michai kaya ama imana khangduna lakpani. Nongmada mamal tangba sanalupa sige haina noida imasina haibro. Aini hek wakhal tarakpadagi tawrakliba imasida utliba mayamsibu kain. Baba nang thamoy yam kanmali. Imagi matawse khajikta suminungsi poktabro. Wana ahing tumpham chappham khangdan. Nupi amana imungsigi chakhum mai butanaba hotnaba. Aduga babana nong phung hambadagi koichat. Imana wana tanjaba sel huranduna yu thakba. Nupi koiba. Masida sunate. Mamang da sunupigi wathok kaya ama. Chopa ikaiba nangkrabani. Ngasidi tasengna yaningba oikidre mabokta onsinduna. Aboksune. Nasu ayama ichau chawna laina. Purakpa nupi khudingbo luhongduna laushinba suningdabana chase. Pamdabana mathanda hogatuna chakhiba ngakta natro. Abokna tawribado nangi nacha ningol amagi manibokna tawba oyo. Abok kai phawni. Noina khangdaba awaba chaina kayagi matik imasina khangi. Namito thangge haina tangsinariba natro. Ngasidi mamangaigi matawgumna aigi imagi mittagi kanagumba amattagi maramgi mapi marik ama phawba sinthahalaba. Yumse aina tumna mai thagan. Aikhoisu ingna chikna leiba phanghandrabadi. Noisu amata yumsida nungaina leiba yaro. Laima machabu chetna konselli asawba adubu phathabina na balaknari. Isa thoibi yarisi. Yari taptharu. Ima leirisidi aigisu icha leirisidi. Nupidusu ningthemgi mamaida khupangna aniraga humlak hanjin thaduna matin chichilli. Sa nangna ibu longnam lang thakduna loinabi leitre haina purakhiba natro. Nangi warisingda aina minungsi poktuna nangi natung ilapani. Asuk nungsikraba angang asida maisa piduna thamliba. Nangondagi hena sathiba mahiktine. Khul lekai kayada koina chatuna thiraga phanglaroi. Atuk yamna mama leitana napunsido hingadabagi mahut sijakro. Sakhida muk onsinduna. Ima nangsu khanduna yeng. Tuphak tuphai chana mamai mamit imak maksina leplibase yengba nungairibro. Ima sunupini. Macha singi mama amani. Karigumba ngasi imana namaw asida utliba mataw asum. Imagi ichani ngola duda chapmana na thoknabadi mikuptuda ima tumina yengduna leiba ngamgodro. Amukta khanduna yeng. Imana ichani ngolda nuksibagum Mahagisu, Mahabu imana nachaningonda nuksiriba adudagi tadana nuksiramgani. Yumsigi damakta imungsigi damakta khanduna. Nuksiraba sagaina taibu thadoklamduna. Yumasida khudingmaktagi hele haiduna. Imagi seba tawrurani haiduna laklibi namaw amada. Imana utliba mawongdubu chumlibra. Laima sintharakpa mapidu phiziduna taithoi. Maithire sengdabu maralya zarabiko. Asukuiba matamse. Ichagi khanduna aina kha chiktuna khanglakpani. Mapa mama tokhai taaduna leiba macha ama oihaningdabagi. Ipuroibagi minungsi thaujal phangdrabasu imagi minungsidi phanglakkigani khanduna khanglakpani. Adu pumnamak aigi athenba wakhalna lamsiluba oiramni. Isase puduna mafam amada chatkragi. Laima machagi khudang pai. Bema ngasidi nangsu mapung marai pharabani. Lao, ima icha mafam kadaidano machatuna leirurasi. Nungsibi yumse ima icha gidi changjapam leiramdre.
ꯂꯥꯏꯖꯁꯨ ꯉꯁꯤꯗꯤ ꯑꯌꯥꯕ ꯄꯤꯔꯛꯂꯤ꯫ ꯅꯨꯡꯁꯤꯕꯤ ꯄꯤꯛꯇꯛꯄ ꯌꯨꯝ ꯑꯗꯨꯗ ꯏꯔꯥ ꯊꯥꯡꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯈꯥꯡꯕ ꯌꯥꯕ ꯃꯈꯩꯗꯤ ꯈꯥꯡꯂꯝꯕꯅꯤ꯫ ꯃꯃꯥꯒꯤ ꯈꯨꯗꯥꯡꯗꯣ ꯃꯥꯅ ꯍꯦꯟꯅ ꯑꯗꯨꯝ ꯄꯥꯏꯁꯤꯟꯕꯤ, ꯅꯨꯡꯁꯤꯅ ꯁꯤꯟꯊꯔꯛꯀꯦ ꯇꯧꯔꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ꯫ ꯏꯃꯥ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯃꯈꯣꯏ ꯄꯨꯝꯕꯅ ꯏꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯈ꯭ꯔꯕꯁꯨ ꯏꯃꯥꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯕꯨ ꯅꯆꯥꯅ ꯁꯦꯟꯅꯗꯣꯏꯅꯤ꯫ ꯁꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯁꯈꯤ ꯃꯃꯧ ꯃꯁꯨꯒꯤ ꯃꯇꯧ ꯑꯗꯨ ꯉꯁꯤꯗꯤ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯏ꯫ ꯃꯥꯅ ꯃꯃꯥꯡꯉꯩꯗ ꯇꯧꯈꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯈꯟꯊꯖꯔꯛꯏ꯫ ꯂꯥꯏꯖꯅ ꯈꯔ ꯄꯤꯛꯂꯤꯉꯩ ꯂꯩꯃꯅ ꯀꯟꯅ ꯁꯨꯅꯣꯝ ꯇꯧꯖꯗꯨꯅ ꯃꯕꯨꯛ ꯊꯟꯅ ꯐꯥꯎꯕ ꯄꯤꯖꯗ ꯑꯣꯠꯈꯤꯕꯗꯨ ꯍꯧꯈꯤꯕ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯆꯠꯄ ꯍꯧꯈ꯭ꯔꯕ ꯃꯁꯨꯕꯨ ꯀꯧꯖꯩ ꯅꯨꯡꯁꯤꯅ꯫ ꯕꯣꯕꯣꯛꯀꯤ ꯏꯁꯨ ꯊꯣꯏꯕꯤ꯫ ꯃꯤꯡꯒꯧ ꯑꯗꯨꯗ ꯈꯣꯡꯊꯥꯡ ꯂꯦꯞꯇꯨꯅ ꯑꯣꯟꯁꯤꯜꯂꯛꯏ, ꯑꯗꯨꯕꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯦ꯫ ꯕꯣꯕꯣꯛꯀꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯂꯥꯏꯖ ꯆꯪꯗꯦ, ꯃꯃꯥꯒꯤ ꯃꯈꯨꯠꯁꯨ ꯊꯥꯗꯣꯛꯇꯦ꯫ ꯑꯕꯣꯛꯅ ꯏꯁꯨ ꯑꯃꯗꯤ ꯏꯃꯧꯒꯤ ꯃꯐꯝꯗ ꯇꯧꯔꯣꯏꯗꯕ, ꯆꯠꯂꯣꯏꯗꯕ ꯁꯥꯖꯠ ꯀꯌꯥ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯇꯧꯍꯩꯗꯕ ꯀꯌꯥꯁꯨ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪ ꯕꯣꯕꯣꯛꯄꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯝꯃꯨ꯫ ꯌꯨꯝ ꯑꯁꯤꯗ ꯇꯣꯝꯊꯤꯟ ꯉꯥꯂꯝꯕꯤ ꯏꯁꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥ ꯌꯦꯡꯗꯨꯅ ꯂꯩꯍꯧꯒꯅꯤ? ꯄꯦꯟꯊꯣꯛꯄ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯐꯦꯠ ꯇꯧꯏ ꯂꯥꯏꯖꯗꯨ꯫ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯨꯕꯗꯤ ꯇꯧꯔꯨꯗꯦ꯫ ꯂꯥꯞꯇꯛꯅ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯇꯝ ꯑꯃꯗ ꯑꯕꯣꯛꯅ ꯃꯪꯈꯤꯕ ꯃꯪꯂꯥꯟꯗꯣ ꯑꯩ ꯑꯃꯗꯤ ꯏꯃꯥꯅ ꯌꯨꯝꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯕꯤꯔꯨꯔꯅꯨ, ꯑꯕꯣꯛꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯪꯂꯛꯄ ꯃꯪꯂꯥꯟꯗꯣ ꯉꯁꯤꯗꯤ ꯅꯁꯨꯅ ꯁꯣꯏꯗꯅ ꯊꯨꯡꯍꯜꯂꯒꯅꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯤ꯫ ꯂꯥꯏꯖ ꯂꯩꯃ ꯑꯅꯤꯅ ꯊꯣꯛꯂꯛꯄꯗ ꯌꯥꯏꯔꯤꯛ ꯉꯥꯟꯕꯅ ꯃꯥꯡ ꯑꯣꯏꯔꯞ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯂꯩꯃꯗ ꯅꯣꯂꯨꯛꯄ ꯃꯇꯧ ꯎꯠꯇꯨꯅ, ꯀꯣꯅꯨꯡꯗ ꯁꯅꯥ ꯈꯣꯡꯂꯦꯡꯂꯁꯤ꯫ ꯏꯃꯥ, ꯗꯣꯂꯥꯏꯁꯨ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯄꯨꯖꯔꯛꯂꯕꯅꯤ꯫ ꯃꯅꯥꯏ ꯃꯁꯜꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯃꯔꯥ ꯂꯩꯕꯁꯤꯡꯁꯦ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯅꯅꯕ ꯀꯣꯅꯨꯡꯗ ꯄꯨꯈꯣ꯫ ꯃꯅꯥꯏ ꯃꯁꯜ ꯈꯔ ꯆꯪꯁꯤꯟꯈꯤ꯫ ꯂꯩꯃꯕꯨ ꯍꯥꯟꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯅꯨꯄꯤꯗꯨꯒꯤ ꯈꯨꯖꯤꯡ ꯆꯦꯠꯅ ꯄꯥꯏꯔꯒ꯫ ꯁꯅꯥ꯫ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯃꯄꯤꯗꯨ ꯁꯤꯟꯊꯔꯛꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗꯨ ꯅꯣꯛꯈꯠꯍꯟꯗꯨꯅ ꯃꯄꯤꯗꯨ ꯁꯦꯡꯅ ꯇꯩꯊꯣꯛꯄꯤꯗꯨꯅ, ꯀꯔꯤꯒꯤ ꯀꯞꯄꯤꯕꯅꯣ? ꯌꯥꯝꯕꯨꯡ ꯂꯩꯔꯤꯁꯤꯗꯤ꯫ ꯌꯥꯝꯕꯨꯡ ꯂꯩꯔꯤꯉꯩꯗ ꯀꯅꯥꯕꯨ ꯀꯤꯗꯣꯏꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯔꯤ꯫ ꯌꯥꯏꯔꯤꯛ ꯉꯥꯟꯕꯅ ꯂꯥꯏꯖꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯑꯗꯨꯛ ꯊꯧꯅꯥ ꯂꯩꯕꯤ ꯅꯪꯅ ꯁꯤꯒꯨꯝꯕ ꯃꯔꯝ ꯃꯆꯥ ꯈꯔꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯊꯧꯅꯥ ꯂꯩꯇꯕꯤ ꯃꯇꯧ ꯎꯠꯇꯣꯏꯅꯣ? ꯅꯪꯁꯦ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯌꯥꯝꯕꯨꯡꯒ ꯄꯨꯟꯅ ꯑꯔꯨ ꯑꯔꯨꯕ ꯊꯧꯗꯥꯡ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯨꯁꯣꯟꯕꯤꯒꯤ ꯃꯇꯧꯗꯣ ꯎꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯌꯥꯏꯔꯤꯛ ꯉꯥꯟꯕꯅ ꯂꯥꯏꯖꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯆꯤꯡꯈꯩ ꯉꯥꯟꯕ ꯑꯃꯗꯤ ꯏꯔꯤꯛ ꯉꯥꯟꯕꯤꯁꯨ ꯃꯆꯥ ꯃꯃꯧꯕꯨ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯑꯋꯥꯠꯄ ꯂꯩꯇꯕ ꯁꯅꯥ ꯀꯣꯅꯨꯡꯅꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯂꯨꯍꯣꯡꯅꯕ ꯁꯤꯟ ꯂꯥꯡꯏ꯫ ꯂꯩꯃꯕꯨꯁꯨ ꯅꯤꯡꯊꯤꯕ ꯐꯤꯖꯣꯜ ꯁꯅꯥ ꯂꯨꯄꯥ ꯂꯩꯇꯦꯡꯍꯟꯈ꯭ꯔꯦ꯫ ꯂꯥꯏꯖꯕꯨꯁꯨ ꯂꯣꯌꯨꯝꯕꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯨꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯗꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯉꯣꯟꯗ ꯀꯥꯏꯖꯔꯨꯗꯕ, ꯂꯥꯜꯂꯨꯗꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯅ ꯀꯣꯅꯨꯡꯗꯨꯗ ꯂꯩꯈꯤ꯫ ꯑꯗꯨꯒ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕ ꯃꯤꯑꯣꯏꯕ ꯑꯣꯏꯔꯕꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯇꯧꯖꯔꯨꯕ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯁꯨꯝꯁꯪꯗ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯦꯟꯈꯤ꯫